ꯑꯩꯒꯤ ꯏꯃꯤꯡ ꯂꯥꯏꯖꯖꯅꯨ ꯂꯝꯗꯝꯁꯦ ꯑꯩꯈꯣꯏꯅ ꯀꯟꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯀꯟꯒꯅꯤ ꯃꯃꯥ ꯃꯄꯥ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯐꯔꯣꯏ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯑꯍꯜ ꯂꯃꯟ ꯃꯇꯝꯗꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯗ꯭ꯔꯥ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯒꯦ ꯑꯩꯅ ꯉꯥꯎꯕꯗ ꯀꯅꯥꯅ ꯆꯤꯡꯗꯣꯏꯅꯣ ꯀꯅꯥ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯆꯤꯡꯗꯣꯏꯅꯣꯕ ꯃꯆꯥꯅꯨꯄꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯃꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ ꯇꯧꯅꯔꯤꯁꯦ ꯆꯠꯈ꯭ꯔꯣ ꯃꯃꯥꯁꯨ ꯆꯠꯈ꯭ꯔో ꯃꯆꯥꯅꯨꯄꯤꯁꯨ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯊꯣꯛꯀꯗꯣꯔꯦ ꯅꯄꯥ ꯅꯆꯥ ꯍꯥꯏꯅꯗ꯭ꯔꯣ ꯑꯩꯕꯨ ꯀꯗꯥꯏꯗꯩ ꯁꯦꯜꯅꯣ ꯑꯩꯕꯨ ꯉꯔꯥꯡꯗꯒꯤ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯟꯅꯕꯤꯒꯤ ꯄꯥꯔꯇꯤ ꯂꯩꯅ ꯅꯪꯒꯤ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯆꯍꯤ ꯑꯃ ꯌꯨꯝꯁꯤꯗ ꯃꯄꯥꯁꯤꯅ ꯂꯩꯕꯒꯤ ꯇꯧꯖ ꯀꯩ ꯁꯥꯔꯤꯁꯤꯒ ꯚꯦꯂꯨ ꯃꯆꯥ ꯂꯩꯔꯤꯒꯦ ꯁꯛꯇꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯠꯈ꯭ꯔꯣ ꯂꯣꯏ ꯆꯠꯄꯤꯈ꯭ꯔꯣ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯄꯤꯕ ꯀꯣꯝꯗ ꯉꯝꯗꯕ ꯂꯩꯍꯧꯔꯒꯦ ꯀꯩꯗꯧꯕꯩ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯌꯨꯝꯗꯒ ꯑꯝꯇ ꯍꯜꯂꯣꯏ ꯈꯪꯅꯤ ꯏꯕꯦꯝꯃ ꯉꯥꯏꯈꯣ ꯄꯤꯅꯤꯅꯦ ꯅꯪꯁꯦ ꯅꯨꯄꯥ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤꯅꯦ ꯈꯪꯗꯦ ꯆꯠꯂꯤꯁꯦ ꯑꯩ ꯀꯥꯏꯗꯩ ꯄꯣꯠꯅꯣ ꯑꯩꯈꯣꯏꯅ ꯂꯧꯗꯣꯏꯁꯤꯅ ꯏꯇꯥꯎ ꯑꯩꯗꯤ ꯁꯤꯜꯒꯗꯤ ꯌꯥꯎꯗꯦ ꯉꯁꯤꯗꯤ ꯒꯥꯔꯤꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯗꯥꯗꯤ ꯃꯨꯜꯂ ꯄꯨꯔ ꯂꯥꯛꯏ ꯑꯝꯇ ꯀꯥꯃꯣ ꯏꯇꯥꯎ ꯄꯦꯃ ꯀꯥꯏ ꯆꯠꯇꯣꯏꯅꯣ दुकान चलिने ꯀꯀꯥ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ ꯕꯦꯝꯃ ꯅꯪꯗꯤ ꯅꯁꯛ ꯐꯖꯕꯅꯦ ꯀꯅꯥꯏ ꯃꯆꯥꯅꯣꯅꯦ ꯅꯪꯕꯣ ꯉꯁꯤꯒꯤꯗꯤ ꯁꯤ ꯂꯩꯔꯗꯤ ꯀꯣꯟꯅꯔꯅꯤꯅꯦ ꯍꯥ ꯂꯥꯏꯖ ꯑꯩꯈꯣꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯕꯣꯛꯇ ꯊꯣꯛꯎꯁꯤ ꯋꯥ ꯑꯔꯨꯕ ꯑꯃ ꯍꯥꯏꯗꯧ ꯂꯩ ꯍꯣꯏ ꯍꯧꯒꯠꯂꯛꯑꯣ ꯂꯥꯏꯖ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯂꯥꯏꯖ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣꯅꯦ ꯂꯥꯏꯖ ꯃꯁꯤꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯟꯈꯤꯗꯦ ꯁꯤꯔꯒꯦ ꯐꯥꯎꯕ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩꯒꯨꯝꯕꯤ ꯂꯩꯈꯥ ꯇꯥꯔꯕꯤ ꯀꯌꯥꯒꯤ ꯒꯥꯏꯗꯦꯟꯁ ꯁꯦꯟꯇꯔ ꯑꯃꯗ ꯂꯩꯍꯟꯗꯨꯅ ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯈꯤ ꯑꯅꯧꯕ ꯃꯄꯣ ꯑꯃ ꯄꯣꯛꯄꯤꯈꯤ ꯗ꯭ꯔꯒ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯥꯡꯍꯟꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡꯍꯜꯂꯤꯀꯣ ꯑꯩꯈꯣꯏ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯅꯤꯁꯥ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯁꯤ ꯑꯩꯒꯨꯝꯅ ꯑꯋꯥꯕ ꯇꯥꯔꯕ ꯅꯨꯄꯤ ꯃꯌꯥꯝꯕꯨꯁꯨ ꯊꯣꯛꯄꯤꯔꯛꯂꯣ ꯑꯃꯝꯕ ꯂꯝꯕꯤꯗꯨꯗ ꯂꯩꯔꯅꯣ ꯑꯩꯈꯣꯏ ꯊꯋꯥꯏ ꯊꯥꯒꯨꯝꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯂꯥꯡꯊꯦꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯊꯥꯒꯨꯝꯁꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯊꯥꯒꯨꯝꯁꯤ